ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯊꯧ ꯑꯁꯨꯝꯅ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯅꯤꯗꯣ ꯄꯔꯞ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯒꯗꯕꯒꯤ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯅꯤꯗꯣ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃꯗ ꯏꯃꯥ ꯃꯥꯏꯕꯤ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯍꯧꯔꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯥꯏꯔꯣꯏ ꯂꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯍꯟꯕꯗ ꯃꯁꯥꯗꯣ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯉꯥꯏꯈꯣ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯕꯁꯨꯅꯦ ꯑꯗꯨꯝ ꯌꯥꯔꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯅ ꯌꯨꯝꯂꯛꯇ ꯀꯔꯤꯗ ꯆꯪꯂꯒ ꯂꯥꯏ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯅꯥꯕ ꯄꯨꯔꯛꯄꯁꯨ ꯌꯥꯔꯔꯣই꯫ ꯑꯗꯨ ꯁꯨꯝ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯕ ꯑꯃꯥꯏꯕꯁꯤꯡ ꯑꯃꯨꯛꯇ ꯇꯥꯟꯅꯧ꯫ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯦ ꯏꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕ, ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯒꯗꯕ, ꯑꯅꯝ ꯃꯍꯥ ꯆꯨꯕ, ꯑꯔꯥꯛ ꯑꯈꯪꯅꯕ, ꯈꯪꯉꯨ ꯊꯛꯇ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯉꯨ ꯍꯥꯏꯕ ꯂꯩꯅꯦꯍꯦ꯫ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯑꯖꯥ ꯄꯨꯖꯥ ꯀꯠꯊꯣꯛꯅꯕ ꯇꯧ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯇꯣꯝꯕ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ, ꯌꯥꯔꯒꯗꯤ ꯑꯃꯨꯛꯀ ꯆꯠꯂꯨꯁꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯉꯔꯥꯡꯗꯒꯤꯅꯤ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ꯫ ꯑꯗꯨꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯂꯥꯏ ꯈꯨꯔꯨꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯇꯥꯟꯅꯔꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯅꯤꯗꯣ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯣꯍꯣꯟꯅ, ꯍꯥꯏꯕꯗꯤ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯇꯣꯝꯕꯒ ꯊꯪꯅꯔꯤꯕ ꯃꯥꯒꯤ ꯃꯕꯨꯡ ꯃꯣꯍꯣꯟꯅ, ꯏꯅꯥꯎꯇꯣꯟ, ꯉꯁꯥꯏ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯦꯡꯕꯗ ꯇꯨꯔꯩ ꯏꯔꯩ ꯆꯤꯟꯒꯗꯕ, ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯒꯗꯕ ꯂꯩ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯈꯛꯇꯔꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯔꯥ? ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ꯫ ꯃꯔꯝꯗꯤ ꯉꯔꯥꯡ ꯋꯥꯈꯜ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯂꯩꯍꯧꯕ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯇꯝꯅꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯣꯍꯣꯟ ꯑꯃꯗꯤ ꯆꯥꯎꯕ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯍꯟ ꯊꯦꯛꯀꯣꯅ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯃꯥꯏꯕꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯣ? ꯇꯥꯆꯧ, ꯃꯥꯏꯕꯤꯗꯨ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯤꯡꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨ ꯏꯆꯟꯁꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦꯅꯦ, ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯣ ꯍꯪꯕꯗ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯈꯔ ꯇꯧꯔꯛꯄꯅꯦꯗꯅ ꯈꯨꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯃꯥꯁꯨ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯇꯧꯈ꯭ꯔꯤꯕꯁꯤꯅꯤ, ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯗꯨ ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ, ꯏꯆꯟꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯍꯣꯟꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯆꯜ, ꯅꯪꯕꯨ ꯀꯔꯤ ꯑꯃꯇ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯅꯪꯗꯤ ꯉꯔꯥꯡ ꯆꯤꯛꯑꯦ ꯊꯤꯜꯂꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯇꯝꯅꯥꯅ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ, ꯉꯔꯥꯡꯗꯣ ꯃꯣꯔꯣꯛ ꯑꯁꯥꯕ ꯈꯔ ꯆꯥꯁꯤꯜꯂꯨꯔꯦ, ꯑꯗꯨꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯕꯁꯤ ꯄꯨꯊꯣꯛꯅ ꯍꯩꯅꯈ꯭ꯔꯕ꯫ ꯑꯁꯨꯝꯅ ꯃꯣꯍꯣꯟ, ꯆꯥꯎꯕ, ꯒꯨꯜꯖꯤꯠ, ꯌꯥꯏꯃ ꯑꯃꯗꯤ ꯊꯦꯛꯀꯣ, ꯔꯕꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯣ ꯇꯝꯅꯥꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯑꯗꯨꯗꯤ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯅ ꯃꯥꯒꯤ ꯊꯕꯛ ꯄꯥꯡꯅꯈ꯭ꯔꯦ꯫ ꯇꯝꯅꯥꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏꯔꯣꯏ ꯌꯥꯎꯔꯨꯕꯒꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 11 12 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯅꯥꯟꯊꯔꯛꯄꯒꯨꯝ ꯅꯥꯟꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯅꯥꯗꯣ
ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯗꯣ ꯃꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯇꯝꯅꯥꯗꯣ ꯑꯃꯨꯛ ꯍꯤꯞꯊꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯤꯞꯊꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯂꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯂꯤ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯇꯝꯅꯥꯅ ꯍꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯠ ꯂꯩꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯐꯤꯌꯥꯡꯈꯣꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝꯒ ꯂꯣꯏꯅꯅ ꯐꯤꯁꯤꯡ ꯑꯗꯣ ꯂꯦꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯇꯝꯅꯥꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯦ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯊꯦꯛꯀꯣꯅ "ꯑꯩ ꯇꯝꯅꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯝꯅꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯝꯅꯥꯅ "ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣ ꯌꯥꯏ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯍꯧꯕꯒꯨꯝ ꯇꯝꯅꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯏ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯝꯅꯥꯗꯣ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ꯫ ꯃꯕꯨꯡ ꯊꯦꯛꯀꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯎꯃꯪꯗꯒꯤ ꯍꯦꯛꯄ ꯆꯠꯀꯗꯧꯔꯤꯕꯁꯤ ꯃꯣꯏ ꯃꯄꯥꯅꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯐꯩ ꯃꯥꯅ ꯀꯩꯗꯧꯕꯩ ꯆꯠꯆꯔꯨꯗꯒꯦ? ꯇꯝꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯦꯛꯇ ꯊꯥꯔꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯎꯃꯪꯒꯤ ꯁꯥ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯔꯕꯁꯨ ꯁꯤꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯋꯥꯈꯜ ꯈꯜꯂꯒ ꯇꯝꯅꯥꯕꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯈꯔ ꯂꯥꯛꯅꯔꯒꯦ, ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯊꯧꯔꯥꯡ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯝꯅꯥꯒꯤ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛꯅ ꯃꯤꯇꯝ ꯑꯃ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯅ ꯃꯤꯇꯝ ꯑꯃ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯣꯄꯦꯟꯅ "ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯅ? ꯍꯥ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯔꯨꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ ꯑꯉꯥꯡ ꯃꯁꯦꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥꯛꯅ ꯂꯨꯅ ꯂꯧꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯝꯅ ꯕꯣꯄꯦꯟꯅ ꯉꯥꯡꯂꯕꯁꯨ ꯀꯦꯇꯨꯀꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛꯁꯤꯡ ꯇꯧꯔꯤ꯫ ꯕꯣꯄꯦꯟꯁꯨ ꯉꯥꯡꯂꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯃꯇꯝꯅꯤ꯫ ꯑꯍꯤꯡꯗ ꯈꯣꯡꯕ ꯀꯥꯎꯖꯤꯡ ꯍꯔꯥꯎꯁꯤꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯉꯤꯡ ꯉꯤꯡ ꯈꯣꯡꯂꯤ꯫ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯀꯦꯇꯨꯀꯤꯒꯤ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯇꯝꯅꯥꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯕ ꯍꯨꯏꯁꯤꯡꯗꯣ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯒ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯁꯨ ꯇꯥꯗꯦ, ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯝꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯇꯨꯀꯤꯗꯤ ꯇꯨꯝꯕꯒ ꯆꯪꯗꯦ, ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯑꯗꯣ ꯈꯔꯁꯨ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯗꯣ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯌꯧꯔꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯣ ꯃꯍꯥꯛꯀꯤꯗꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯖꯒꯥꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯋꯥꯄꯜ ꯉꯥꯛꯇꯅꯤ꯫ ꯋꯥꯄꯜ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯛꯏ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯄ ꯌꯥꯕ ꯈꯣꯡꯂꯝꯕꯤ ꯑꯗꯨꯃ ꯈꯛꯇꯅꯤ ꯍꯥꯡꯂꯤꯕ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯋꯥꯄꯜꯁꯤꯡ ꯍꯧꯖꯤꯟꯕꯗ ꯅꯠꯇꯅ ꯎꯍꯩ ꯋꯥꯍꯩ, ꯆꯨꯝꯕ꯭ꯔꯩ, ꯍꯩꯈꯥ ꯑꯃꯗꯤ ꯃꯥꯂꯩꯅꯆꯤꯡꯕ ꯍꯩꯌꯥꯏꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯕꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯔꯥꯡ ꯎꯁꯥ ꯋꯥꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯡꯖꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯡꯖꯤꯟꯗꯅꯕ ꯀꯦꯇꯨꯀꯤꯅ ꯂꯥꯏ ꯇꯥꯏꯅꯕ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯃꯁꯥꯃꯛꯅꯁꯨ ꯑꯗꯨꯒꯨꯝꯂꯕ ꯃꯔꯤ ꯆꯠꯄ
ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯟꯕ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯗꯣ ꯊꯥꯖꯤꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤ ꯂꯥꯏꯒꯤ ꯊꯕꯛ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯑꯃꯨꯕ ꯐꯤ ꯑꯃ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯔꯒ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯇꯞꯅ ꯂꯣꯡꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯥꯞꯂꯤ꯫ ꯃꯤꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯍꯦꯛ ꯍꯥꯞꯆꯤꯟꯕꯒ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯇꯥꯝꯅꯥꯗꯣ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤꯅ ꯃꯤꯇꯝ ꯑꯗꯣ ꯇꯞꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯑꯩꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯔꯣꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯝꯁꯤꯟꯗꯨꯅ ꯍꯤꯞꯆꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯁꯦ, ꯍꯧꯒꯠꯂꯨꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯎꯠꯇꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯒꯤ ꯃꯤꯇꯝ ꯑꯗꯣ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯒ ꯁꯣꯝꯗ ꯇꯝꯅꯥꯁꯨ ꯐꯃꯨꯡꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯅ ꯈꯠꯇꯨꯅ ꯀꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯧꯊꯣꯛꯂꯨꯕꯗꯒꯤꯗꯤ ꯃꯤꯇꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯦꯇꯨꯀꯤꯅ ꯀꯧꯊꯣꯛꯂꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯤꯇꯝ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯇꯥꯝꯅꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯇꯞꯅ ꯇꯞꯅ ꯃꯄꯥꯜ ꯊꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯂꯥꯏꯔꯣꯏ ꯌꯥꯎꯔꯨꯕꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯕꯛꯀ ꯁꯨꯔꯨꯕꯒ ꯇꯥꯈꯤꯕꯗꯒꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯂꯨꯝꯐꯨ ꯂꯨꯝꯐꯨꯒ ꯁꯥꯕꯒ꯫ ꯃꯁꯤꯗꯒꯤ ꯇꯥꯝꯅꯥꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯝꯗꯕꯤꯗ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯜꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯇꯨꯀꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛꯀꯗꯕ ꯍꯤꯗꯥꯛ ꯃꯅꯥ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯦꯛꯇꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯇꯝ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ꯫ ꯃꯤꯇꯝ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯥꯝꯅꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯣꯡꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯥꯝꯅꯥꯗꯣ ꯎꯃꯪꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯝꯅꯥꯗ ꯁꯧ ꯁꯥꯕ ꯃꯈꯩ ꯆꯤꯛꯂꯤꯕꯅꯤ꯫ ꯇꯥꯝꯅꯥꯗꯣ ꯐꯤꯁꯨ ꯏꯜꯂꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯄꯪꯆꯤꯛꯇ ꯆꯤꯛꯂꯤꯕꯅꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯣꯡꯂꯛꯇꯕꯅ ꯇꯤꯡꯈꯪ ꯇꯦꯡꯂꯥꯡ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯃꯈꯣꯡ ꯃꯈꯨꯠꯇ ꯁꯣꯛꯀꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯦꯠꯁꯜꯂꯨꯕꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯁꯣꯛꯄꯅ ꯂꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯈꯪ ꯇꯦꯡꯕꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯕꯁꯨ ꯍꯤꯗꯥꯛ ꯑꯗꯣ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯁꯣꯝꯗ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡꯗꯅ ꯀꯦꯇꯨꯀꯤꯅ ꯁꯦꯝꯈꯤꯕ ꯃꯤꯇꯝ ꯑꯗꯣ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯕ ꯆꯠꯂꯕ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯗꯣ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨ ꯐꯪꯂꯕꯗꯨꯅ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨ ꯍꯦꯛꯂꯒ ꯃꯤꯇꯝ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯇꯝ ꯑꯗꯣ ꯀꯦꯇꯨꯀꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯍꯟꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯝꯅꯥꯗꯣ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯊꯣꯡꯗꯤ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯈꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯄꯤꯔꯛꯂꯤ꯫ ꯃꯗꯨ ꯄꯤꯔꯛꯄꯗ ꯀꯦꯇꯨꯀꯤꯅ ꯇꯁ, ꯀꯝꯗꯧꯏ, ꯃꯥꯒꯤ ꯃꯁꯥꯗꯨꯗꯤ ꯐꯅ ꯌꯥꯝꯅ ꯁꯣꯛꯂꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯡ꯫ ꯍꯧꯖꯤꯛ ꯃꯤꯇꯝ ꯑꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯃꯌꯥꯠ ꯃꯌꯥꯠ ꯌꯥꯠꯂꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ
ꯄꯤꯁꯛ ꯄꯤꯛꯅ ꯃꯍꯨꯠ ꯍꯣꯔꯤꯕꯗꯨ ꯇꯤꯟ ꯀꯥꯡꯁꯤꯡꯅ ꯆꯤꯛꯄꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯍꯧꯖꯤꯛ ꯇꯝꯅꯥꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯀꯦꯇꯨꯀꯤꯅ ꯈꯪꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯦꯇꯨꯀꯤꯁꯨ ꯃꯣꯃꯣꯟ ꯃꯤꯅꯨꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯦꯛꯇꯨꯅ ꯄꯨꯔꯛꯄ ꯃꯅꯥ ꯍꯤꯗꯥꯛ ꯃꯅꯥꯁꯤꯡ ꯑꯗꯣ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯇꯝꯅꯥꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯑꯗꯣ ꯆꯤꯛꯄ ꯅꯥꯕ ꯌꯥꯝꯅ ꯀꯟꯅ ꯊꯨꯞꯄꯅꯆꯤꯡꯕ ꯇꯧꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯛꯄ ꯅꯥꯕ ꯇꯧꯔꯤꯕ ꯊꯨꯞꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯁꯥꯗꯣ ꯏꯉꯛ ꯉꯛꯆꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯄꯤꯛꯅ ꯄꯣꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯇꯤꯟ ꯀꯥꯡ ꯃꯌꯥꯝꯅ ꯆꯤꯛꯈꯤꯕ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯑꯃꯗꯤ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯔꯝꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯅꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ "ꯑꯩꯁꯨ ꯈꯪꯗꯦ, ꯑꯩ ꯀꯔꯤꯃꯠꯇ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ "ꯍꯥꯏ, ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯐꯦꯡꯕ ꯊꯣꯛꯄꯗ ꯀꯔꯥꯏꯗꯅꯣ ꯑꯃ ꯌꯩꯁꯜꯂꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯅꯥꯅ "ꯌꯩꯕꯨꯗꯤ ꯌꯩꯁꯟꯈꯤꯕꯅꯤ, ꯑꯗꯣ ꯁꯨꯃꯥꯏꯅ ꯏ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯃꯕꯨꯡ ꯑꯍꯟꯅ "ꯏꯍꯦ, ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯉꯔꯥꯡꯅ ꯍꯤꯗꯥꯛ ꯍꯥꯞꯍꯧꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯤ꯫ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯂꯨꯕꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯣ ꯃꯌꯥꯠ ꯆꯥꯠꯂꯒ ꯂꯩꯔꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯗꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯤ꯫ ꯃꯗꯣ ꯐꯖꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯔꯒ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯉꯛꯂꯕꯁꯨ ꯉꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯔꯒ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤꯗꯣ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯦꯝꯈꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯄꯨꯔꯛꯄ ꯇꯝꯅꯥꯅ ꯍꯦꯛꯂꯨꯕ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯣ ꯅꯩꯈꯥꯏꯗꯨꯅ ꯁꯨꯒꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯒꯤ ꯄꯤꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯗꯣ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ "ꯍꯥꯏ, ꯅꯪꯕꯨ ꯍꯤꯗꯥꯛ ꯁꯦꯝꯂꯤꯕ꯭ꯔꯣ?" ꯀꯦꯇꯨꯀꯤꯗꯣ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ "ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯒ ꯈꯔ ꯈꯟꯅ ꯆꯩꯅ ꯇꯧꯈꯤꯕ, ꯋꯥꯊꯣꯛ ꯇꯧꯈꯤꯕ ꯇꯝꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯋꯦ ꯍꯥꯏꯔꯤꯅꯦ꯫ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯣ ꯇꯨꯝꯅ ꯃꯁꯥ ꯃꯇꯣꯝꯇ ꯏꯒ ꯊꯣꯛꯆꯔꯛꯄꯤ ꯇꯧꯋꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯀꯦꯇꯨꯀꯤꯅ "ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯂꯒ ꯈꯪꯒꯗꯧꯔꯤꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ "ꯑꯉꯥꯡꯗꯣ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕ ꯍꯤꯗꯥꯛꯇꯣ ꯑꯁꯣꯝ ꯆꯤꯡꯃꯥꯏꯔꯣꯝꯗ ꯍꯧꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯣꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ, ꯐꯪꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯦꯇꯨꯀꯤꯅ "ꯍꯣ, ꯊꯤꯕꯤꯔꯨꯔꯅꯨ, ꯑꯩꯅ ꯊꯤꯔꯨꯗꯅꯅꯦ ꯐꯪꯗꯅꯅꯤꯁꯦ ꯁꯦꯝꯂꯤꯕꯁꯦ." ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯝꯅꯥꯒꯤ ꯃꯁꯥ ꯁꯣꯛꯂꯤꯕꯗꯣ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯃꯗꯨꯕꯨ ꯍꯦꯛꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ? "ꯅꯠꯇꯦ, ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯥꯛꯅꯔꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯔꯣ ꯍꯥꯏꯕꯅꯤ." ꯑꯗꯨꯝꯅ ꯉꯥꯡꯂꯕꯁꯨ ꯀꯦꯇꯨꯀꯤ ꯍꯟꯇꯃꯨꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯍꯤꯗꯥꯛ ꯑꯗꯣ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯄꯦꯟꯅ "ꯍꯥꯏ, ꯑꯗꯨꯝꯅ ꯋꯥ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ꯫ ꯑꯉꯥꯡꯗꯣ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯇꯨꯡ ꯃꯅꯥꯎꯒꯤ ꯇꯧꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ, ꯊꯣꯡꯒꯥꯜꯂꯣꯝꯗ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ "ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥꯁꯤꯗꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯇꯤꯛ ꯊꯣꯡꯅ ꯂꯛꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫
ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ